Thangjing Ching Chayetnaramba ngasi KSO Hanglap Hamadi Committee on Protection and Preservation of Kogro and Thangjing Hill Ranges CPP KT ani wari sanadun yasinaba purakrai Furub amana purub amagi demand khangna chatminasi haina CPP KT ki convener sapam jadu manina phongdokrai iramasaga mari len ngasi Jolaland leiba haumi office pangthokiba pawbung pamamuda mangna makha taraduna ngasi megi tarikun ko humdoi numit asida KSO Hanglap Hamadi CPP KT ki mute singyauna Manipur Police ki DGP office da unaduna warisanake warisanabadu Yanabama Purutuna Nakalani Maki Mike Digi Lainaramba Chamam Nabakado Wakal Taminaki KSO Hanglaki Mike Digi Su Thangjing Ching Kabada Amadi Uwa Tabada Village Sip Singi Ayaba Logadavani Haiwa from Adu Handopakana Mamang the KSO Hanglef Natokiba press release Pum Namakadu withdraw okay Nakanamaromda CPP KT Mike Digi Su Mike Adomgi Cookie Singna Tampakta Kumtarakpada Atimba Tamlakpa Dusu Handopakana CPP KT Mike Digi Tokiba press sentiment statement pumnamak withdraw toke makata natak tampaki musingna Thangjing Ching the kaba lining lesson pangthokpa amadi uwa thabada atingba leraroi miyamna wakhal leitana Thangjing Ching kabiyo haina mangna phongdoke